Marup mapangsingi nuksibase nuksibanida kauge pak ngamde kariguma mikopta kautholage hekta khalloi haukiba thokiba makhoi aikhoi gi thodok kaya aduna ngasi su tattana ngarang da oiraboi ningloi minbang da hekta mak thoktuna lei nakhoi di nangi nungai ba punsi da hinnakhre nakhoi na ibu ningsinglamba yai ningsinglamdaba yai nakhoi bu achet marup ni khanna loinaruba tinaruba aidi nakhoi bu kariguma mikopta ningsinglakpa mikopta thamoi asing asi ju puba ngamde yamna kuiraba matamgi warini matam mado Shamitana class 8 kaba matamni mahaki mamanabising Menaka Ichan Priya Rani makhoi kaya asiga pullaga leirabadi makhoi gi masada aki akhang karimata khangde yamna ningtamna nungaina ingaw pulakhiba mamanabisingni makhoi gi mamanabisingda Menaka di kumbi dagini mahak mayum hongalaktuna Thobal Mela ground da leikhibani mahakti lerek lesuda yamna thawai yawi class ki rank su mahakna adumak wan oidon lakni Shamita ga pullibi mamanabi ataidi makhoi gi school manak adwai da gingaktani makhoi ni inkhalap ka matamda lingjan chap manai tawsi haiba thabakta kanagumba mamanabi amata mai leiduna chenade nongmadi Shamita gi mamanabi makhoi masen wari sanaraduna grammar gi tuition chasi haiduna hainakhi makhoi na English grammar gi tuition chaliba adusu makhoi gi school chuti tharba matungdani makhoi na langba koiba pamjabana nungthingni matamda makhoi na tuisela tu chali matam mayambada makhoi na chaliba tuition mafum aduda makhoi kaya changde makhoi gi mamanabi sing pullaga mafam atopa mada koiba langba kaya tawbusina makhoi gi nungai jabi oirami mataw asumna class 8 su adum lo singki class 9 karab ka matam da su chap manai hanani makhoi gi pulliba mamanabi sing karimata hongba natte hanadagi hena dum makhoi masen nungsinaba loinaba hengalai matam kaya Shamitana mahakitana thanaba yadraba mamanabi sing ado luna loinaramlaba pulamlaba matungda kadobna gino khangudaba nuksit amana mahaki mamanabi sing adugi maraktagi mahak matam khara na thaiki nauna barum mapang kaya ama pullaga leikhi matam maduda Shamita mahaki exam fail taki class ki test kaya dasu mahak mai thiki matam khara leiragadi class 9 gi session aduda nauna chalakhibi rambai kobi nupi amaga Shamita ga amuk punba hauki mahak asuki matik chammi lairik su adum hai mabuk mapau yamna phai mahak Shamita ga loinarakpana yamna naksinna close oina makhoi ani amak punki ngasidi makhoi tana thanaba yakhide class 9 gi parikha loramdai adwaida makhoi gi hana gi pulamba mamanabi sing nahuna namuk Menaka khoi ga punna phangki matam madudadi makhoi tana thanaba yakhide hana gi nuksinaba marup amgi maridagi amuk hena nuksinaba helaki mataw asumna class 9 loikhirba matungdadi makhoi class 10 kaba hore class 10 kaba matamdadi makhoi larik lesuda yamna thawai yawba haunarakhi morning da tuition challabasu makhoi adum pulle nungthingni matamdadi makhoi kaya pundre makhoi gi leiriba sahi matang asidi langningba inkhalapka matamnina makhoi nongmadi wakhan chap manana kanjabara chana si haiduna su nongma chaminakhi kanjabara chabanu with adusu Shamita Priya makhoi gi mamanabi Ichan khoi numit ado makhoi na hauna chasilubadagi makhoi gi wakhal control tawba ngamdabadagi kumai amani thokiba numit aduda rambai ga Menaka ga yamna shauki shawrabasu marup mapangni pulliba mamanabi singni kayam kuina shawnarugani makhoi na school chapra matamdasu mamanabi sing nupana chithi pirakpada chithi phakhiba mobile phone purakpada phone phakhiba kaya amasu makhoi gi school aduda makhal mathen kaya ni thengnariba punamak loinariba marup mapang ngaktani makhoi gi nuksinaba kaidorong da khak mangkhiba natte class 10 kaba matam adudadi Shamita
mahakki mamanabi rombaiga loinana makhoi anidi yamna ngana April thadagi boarding da laiki makhoi ga luna loina jabi Menakadi boarding da laiki de makhoi gi mamanabi singi marakta yamna luna nuksina loina ba matau kaya asida mamanabi atoba singna kalaktuna paulana tamsinbadagi makhoi gi mamanabi singi marakta saunaba wakhan serana khana khiduna lamna khiba matam khara masu yauki mataw asumna matam kaya ama hokhribagi tungda ngasidi class 10 gi exam amuk thare class 10 gi exam thaba loirba matungda su makhoi ohum gi nuksinaba kaidonong da mangde pulli chare punna chaminai tumle punna tuminnai makhoi ohum yamna luna chanana loinari matam khara gi tungdadi masidi class 10 gi exam haidokku matam yorokle class 10 gi exam haidokku numituda Shamita di mahangna ahan boina Menaka gi rizan jenge Menaka di first division da phawrami Shamita ga rombai ga di compartmentary da lakhi makhoi ani gi nungai taba mong matau kaya ajuda Menaka na makhoi ani gi mapuning themjin biki makhoi yamna kan honaduna compartmentary thaki makhoi aduma school da makha tau thaki Menaka na hana makhoi dagi school ka ba hawi matam na purak pa ahong bana ngasidi makhoi gi mamanabi loina mobile phone amamam painaki makhoi gi school aduda khwaidagi sakkakpa khwaidagi langba mamanabi sing haragadi Shamita Menaka rombai makhoi maming panba yai makhoi gi school aduda makhoi na kiba kanasu leite makhoi gi school adugi oja sing nasu makhoi bu yamna luna su tawe larik pa bu su yamna kalli makhoi gi party ase matam kaya ama makhoi ahum yamna nungaina harauta yamna no khedana pulaklaba matungda class 11 gi exam final tharamdai adwaida Menaka do laibak thiba thodok macha ama khak thokhibadagi mahak matam khare school changna lakhide mahak laktrabasu makhoi gi nuksinaba kaidonong da khak nasi su mangdre mataw asumna class 11 loikraba matungdadi ngasidi makhoi class 12 amuk kare class 12 tambadagidi Shamita yamna nganna hostel changki miyoibagi honaningba phagalakpabu kanana thingba lakpa ngamlugani Shamita do mahak hostel da lekhibadagi class chang 9 yauki mahak nongmati school lepkhide mahak lairik kanna thawai yaurakhi mahak ki school oja singdagi losing kaya lauduna mahak class 12 ta mark wangdaba yade haiduna yamna kanna honarakhi matam amada mahak class 10 da compartmentary lakhrabasu ngasidi lairik ta thawai yauba ama haibado mahak su oirakhi makhoi gi school gi founder gi nupi aduna su Shamita bu yamna luna tawi makhoi gi school gi mark wangna phangani haibagi asa tawbada mahak su masingda paba yauki mataw asumna makhoi yamna kanna honaduna ngasidi class 12 amak thaba horakhi class 12 ke exam ado result out torba matungdadi Menaka Shamita rombai makhoi ahummak makhoi na kanna honajakibagi mahaina ngasidi makhoi first division da pass torakhi Menaka subject ani letter chatki Shamita su subject ani letter chatki rombai na subject ama letter chattuna yamna wangna mark phanglaktuna makhoi gi school gi mai purakpa ngamki class 12 hek loikhibadagi matam amada pulamba langlamba nongunaramba kayado punma aremba takhi nungsibanida pullingai gi langlingai gi matam ado kanasu kiba leikhide matam aduda yamna harauna ningtamna nokheduna pulamba kayado ngasidi graduation tumlakpa matam asidadi magi thabakna sinphamna yamna lapna leinakhiba kainakhiba piyomda lakhi Shamita do mama mapa amadi makhoi gi school oja gi yathangi matungina mahak Manipuri gi mapanda mahi tamba chatpa takhi mahakna mahi tamba chalamdai gi mikup adudadi mahak mamitta mahak gi thamoida mayek sengna mami tarakhi marup amagi nuksibasi kadai bu kawi marup ki mari si kari no haibado mahak mayek sengna khanglakhi matam mamadadi makhoi ga punna leiringai makhoi ga naksinari gi matamdadi Shamita nongmata su thoina hena khalude makhoi ga lapnarani khaluba matam sidadi Shamita do
yamna waki yamna sukapki masibu marupki asengma nungsiba haibadura haiduna masa matomta wahang kaya amaso hanglakhi makhoigi nungsibado mahakki thamoida hena mayek sengna mami tabaso haurakhi matamgi matungina marup mapang kaya amasu asum lapnakhi haujikti makhoi masa gi mathauda yamna kanna honaduna leibasu yaukre marup kaya amana sagai unmusu yauki kaya amana pau phanaba phangdana admuk leibasu yauki punamak khalurabadi yamna nungsi ko kaungamde phone number phawba phangnadana yamna lamna lenakhiba marup kaya singado nishinglubada Shamita do mikup khuding miludagi pirang sinthari mahangna khalli matam mamada pulliba matam mamada nominaramba nungainaramba marup singado ngasidi loina lapnakre ningsingba khakta ngairaba ko haiduna Shamita do mikup khuding sonduna kapchakhi nakhoi ga kamin nakhiba nakhoi ga langmin nakhiba photo kaya asi yenglaga ngasidi nakhoi bu aina tattana ningsingli nakhoi di kariguma mikupta nakhoi gi wakhanda nakhoi gi thamoida Shamita ai hakbudi ningsingdabra haiduna Shamita na wahang chama hangduna lehauri